ꯅꯣꯏ ꯆꯥꯃꯁ ꯉꯁꯤꯗꯤ ꯀꯕꯨꯂꯤ ꯆꯅꯥꯁꯦ ꯑꯁꯤꯒꯤ ꯆꯥꯠ ꯑꯣꯏꯅ ꯆꯥꯖꯔꯒꯦ ꯑꯗꯣ ꯆꯥꯠꯁꯦ ꯁꯦꯝꯗꯣꯏꯁꯦ ꯄꯨꯝꯅꯃꯛ ꯅꯠꯇꯦꯕꯀꯣ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯈꯔ ꯊꯣꯡꯉꯒ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯑꯃꯨꯛ ꯆꯥꯠ ꯑꯣꯏꯅ ꯁꯤꯒꯤ ꯑꯃꯨꯛ ꯈꯔ ꯁꯦꯝꯍꯧꯗꯣꯏꯅꯦꯕ ꯄꯨꯝꯅꯃꯛꯁꯤꯗꯤ ꯆꯥꯕꯗꯤ ꯉꯝꯃꯣꯏꯗꯅꯀꯣ ꯑꯗꯨꯗꯨꯅ ꯍꯤꯟꯖꯥꯡ ꯈꯔ ꯊꯣꯡꯉꯒ ꯑꯗꯩꯗꯤ ꯆꯥꯠꯇꯨ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯈꯔ ꯁꯦꯝꯍꯧꯒꯦ ꯀꯥꯝꯍꯟꯈꯤꯒꯦ ꯃꯣꯇꯣꯔꯁꯨ ꯍꯥꯞꯄꯤꯕ ꯑꯩꯅꯀꯣ ꯃꯌꯥꯝ ꯃꯣꯇꯣꯔꯁꯤꯅ ꯈꯔ ꯃꯐꯣꯟ ꯇꯥꯅꯕ ꯑꯩꯅ ꯑꯁꯤꯁꯤꯗꯤ ꯍꯥꯏꯗꯤ ꯃꯁꯤ ꯊꯣꯠꯊꯗꯕꯅꯦꯕ ꯑꯗꯣ ꯃꯣꯇꯣꯔꯁꯤꯗꯤ ꯑꯣꯏꯗꯤ ꯈꯔ ꯃꯐꯣꯟ ꯇꯥꯅꯤꯗ ꯑꯗꯨꯗꯨꯅ ꯑꯩꯅ ꯃꯣꯇꯣꯔ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯈꯔ ꯀꯛꯅ ꯊꯝꯃꯦ ꯑꯗꯨꯗꯩꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝꯅꯤ ꯃꯅꯥ ꯑꯁꯪꯕꯁꯤꯅ ꯑꯗꯩ ꯆꯅꯝ ꯈꯔ ꯁꯨꯔꯦ ꯑꯗꯨꯗꯩꯗꯤ ꯇꯤꯜꯍꯧ ꯈꯔ ꯑꯗꯣ ꯍꯧꯖꯤꯛ ꯁꯣꯛ ꯇꯧꯔꯒ ꯍꯥꯟꯅ ꯉꯧꯈꯤꯒꯦꯕ ꯑꯗꯨꯒꯤ ꯀꯣꯟꯅ ꯆꯅꯥꯁꯦ ꯀꯕꯨꯂꯤ ꯆꯅꯥꯁꯦ ꯀꯣꯟꯅ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯁꯤ ꯍꯥꯟꯅ ꯉꯧꯈꯤꯒꯦꯀꯣ ꯑꯂꯨ ꯃꯌꯥꯝ ꯀꯩꯅꯣꯗ ꯆꯥꯠꯇ ꯍꯥꯞꯅꯕ ꯑꯂꯨ ꯆꯣꯞꯅ ꯑꯩꯅ ꯍꯧꯕꯅꯤ ꯆꯣꯞꯇꯤ ꯃꯥꯟꯗ꯭ꯔꯦ ꯕꯣꯔꯥ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯔꯦ ꯑꯗꯣ ꯑꯂꯨꯒ ꯇꯧꯔꯒ ꯍꯧꯕꯅꯦꯕ ꯑꯗꯣ ꯇꯦꯁꯇꯤ ꯀꯔꯤ ꯑꯣꯏꯕ ꯈꯪꯗ꯭ꯔꯤ ꯕꯣꯔꯥ ꯃꯥꯜꯂꯦꯕꯣ ꯑꯂꯨ ꯆꯣꯞꯀ ꯃꯥꯟꯗ꯭ꯔꯦ ꯆꯥꯠꯇ ꯆꯣꯞ ꯍꯥꯞꯇ꯭ꯔꯗꯤ ꯍꯥꯎꯇꯕꯅꯦꯕ ꯆꯣꯞ ꯑꯃꯃꯝꯒ ꯍꯥꯞꯄꯅꯤꯅꯦ ꯕꯖꯥꯔꯗꯒꯤ ꯍꯥꯏꯗꯤ ꯗꯨꯀꯥꯟꯗꯒꯤ ꯂꯩꯅꯒ ꯆꯥꯕ ꯃꯇꯝꯗ ꯑꯗꯣ ꯑꯩꯁꯨ ꯍꯥꯞꯀꯦꯅ ꯍꯧꯕꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯆꯣꯞꯁꯦ ꯆꯣꯞ ꯃꯇꯥ ꯑꯃ ꯑꯣꯏꯔꯦ Siya muslim mo siya ng hawrag yapon nga. Ito na. Rồi đây mẹ em thì mình rang xé rồi đi cho nó thùng và xé yung lagi kayo hapad ra tilaw onion hapad ra Deh cat papat piro? Papat? Apa itu? Papat piro? Papat? Papat kena hapsa ge, awalnya bagi hap terus ya itu sedum aina awalnya begini na. Lấy tan rồi mẹ không mong ăn đây mẹ thật không dạ rồi dạ dạ đó này có cúp sao chọn rồi đấy
ꯑꯩꯒꯤ ꯀꯩꯅꯣ ꯆꯥ ꯂꯣꯏꯔꯦ ꯃꯌꯥꯝ ꯁꯤꯅ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯃꯥꯒꯤ ꯀꯣꯕꯤ ꯍꯥꯞꯇ꯭ꯔꯦ ꯑꯩꯒꯤꯗꯤ ꯀꯣꯕꯤ ꯍꯥꯞꯄꯤ ꯄꯥꯄꯔꯁꯨ ꯍꯥꯞꯄꯤ ꯑꯗꯣ ꯃꯥ ꯆꯥꯔꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯍꯥꯞꯄꯤꯗ꯭ꯔꯦ ꯑꯗꯨꯗꯤ ꯍꯥꯏꯕ ꯇꯧꯔꯣ ꯍꯥꯏꯅꯦ ꯑꯅꯤꯌꯥ ꯉꯁꯤꯗꯤ ꯃꯣꯇꯣ ꯆꯥꯗꯣꯔꯤ ꯆꯥꯗꯣꯔꯤ ꯑꯩꯁꯨ ꯂꯥꯛꯄ ꯐꯔꯦ ꯑꯩꯁꯨ ꯂꯥꯛꯄ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯠꯇꯣ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯑꯣꯏꯅ ꯉꯁꯤꯗꯤ ꯆꯥꯔꯒꯦ ꯑꯗꯣ ꯑꯗꯨꯗꯤ ꯆꯥꯕ ꯑꯩ ꯐꯦꯟ ꯊꯥꯔꯤꯀꯣ ꯃꯌꯥꯝ ꯐꯦꯟꯁꯦ ꯊꯥꯕꯅꯤꯅ ꯃꯈꯣꯟꯁꯦ ꯈꯤꯇꯪꯗꯤ ꯈꯔ ꯃꯈꯣꯟꯁꯦ ꯀꯩꯅꯣ ꯂꯥꯛꯑꯝꯃꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯂꯥꯡꯕꯅꯤꯅ ꯐꯦꯟꯁꯦ ꯊꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯩꯒꯤ ꯆꯥꯃꯣꯟꯁꯦ ꯈꯨꯆꯥꯎ ꯑꯃꯅꯦꯕ 하면은 봐봐. 뺑아라 훑어지 어? 응? 팬데 끈면은 어두드나 그래니 뭐 그냥 사오야 봐 많이 훑어 제자 돼 오늘 차가니 아이고 좀 바람 입으면 có nhà xem nó từ nào bener lo ada berapa?
ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯣꯏꯔꯦ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯂꯣꯏꯅꯒ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯑꯗ ꯍꯥꯏꯔꯝꯃꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯖꯕꯤꯔꯣ ꯑꯦꯟꯖꯦꯂꯤꯅꯥ ꯀꯨꯏꯔꯦꯀꯣ ꯌꯥꯎꯗꯕ ꯆꯥꯕꯗ ꯍꯧꯖꯤꯛ ꯌꯥꯎꯔꯅꯤ ꯍꯧꯖꯤꯛ ꯇꯣꯏꯇꯣꯏꯅ ꯃꯃꯥꯒ ꯌꯥꯎꯔꯅꯤ ꯑꯦ ꯃꯃꯤ ꯆꯦꯅ ꯑꯩ ꯑꯩꯉꯣꯟꯗ ꯁꯤꯅꯤ ꯃꯥꯅꯤꯀꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯅꯧꯅ ꯎꯅꯕꯤꯕ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯒ ꯂꯥꯏꯛꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯃꯌꯥꯝ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ